COVID pandemic Raccoon Huidagi Sandorakpa Oiramba Yai study Tamthiraba COVID-19 pandemic ase China ki Wuhan kaithelda Raccoon Huidagi haurakhiba Oiramba Yai haina virus ki lamda khanghairaba international team amana phongdorokle pandemic ase mayongnarakpa chahi ani helaba matungdasu COVID-19 gi haurakpham ase chapchana mayek sengdre coronavirus ase sekpidage mi da changlakhiba natraga masi laboratory amadage nanthorokhiba Oiramba Yai haina Malem pumbada scientist sing amasung politician singi marakta political amadi scientific debate ama oiribane New York Times na report tawribade housing maki oina de anoba study asi phongdre study asi University of Arizona Utah amasung Sydney na chingbadage amade Scripps Research Institute age expert sing na lusing laga chathabane masi English sing ani kunge January thadagi hauraga Hunan seafood wholesale market manung amade akoiba mafam dage Laukiba swab singda yumpham oiriba genetic data da base tawre COVID pandemic sandoroklaba matungda hairiba kaithel adu Chinese authority na thingjinkiba masung sanga sing lokthokpa laikhrabasu research tawriba singna sample sing adu swawing wall sing floor metal case amade sa thampham makon puthok pusin card gari singdage laubagi thabak tawkhe thijinba dugi fanglakpa phalda yamlaba genetic material sing adu Raccoon huiga chanaba thenglaki haina New York Times ki report na phongdok le Raccoon hui sing asi lamhui ga manaba masung coronavirus sandokpa ngambagi dama khangnaba makhal ne anoba analysis asida thabak tawkhiba University of Utah ge virologist Stephen Goldstein na phongdok pada aikoina yamna thuna khangba ngamkhibada sample sing adugi manungda amada Raccoon dog nucleic acid yamna yawram khiloina na virus nucleic acid su yawram khe adumakpu virus amasung sa aduge genetic material sing punna yansinabada Raccoon hui amada infect tawi haibada praman tawba ngamde haina tim masina phongdok le Raccoon hui ama karigumbada infect tawba thoklabasu sa asina mida virus ase sandui haiba wafam su mayek sengna phangba ngamdre atopa sana mida virus ase sandoklamba yai natraga virus asina naraba kanagumba mana virus ase Raccoon hui da sandokbo oirambasu yai haina makhoina phongdokhe chopper kaibada laikhidaba sing mayum da pukhre Arunachal Pradesh ta army helicopter kaibada laikhidraba pilot ani aduge hakchang sing adu ngarang makhoi gi state sing da pukhre haina defense ki wangangloi amana Guwahati da phongdokre Lieutenant Colonel BB be ready na Hyderabad ta duga Major Jayanthana Madurai da pukhre haina defense spokesperson Lieutenant Colonel Mahendra Rawat na haikhe